Hello guys, welcome back again. You're a superhero. Ngasi amuk mayam ga punna yengminadoi isai ne adu isai se karam isai no haya matamda koigi stage isai ne stage performance ki isai ne aduga isai se aina kari da mak pura ino haba matamda aina Facebook da post ama thengna ba adugi matung ina pujarak pane post to hana pathok charake aduga thumbnail se ubda so dum khangamani Divya Haobam gi adu mana thaglak pada aina thengna ba se Henjunaha se aina cover oina sakcheki pamjarubagi adubu hojikti migi isai yam sakningbagi sakpa oina khanbire mayamna adu natte tasengna ai depression chatle lauksu adum lokthokchei sak oigena organizer na amadi isai yengba lakpiriba mayamna amuk saktradi kumtharak pada yararoi power su aigi isai adum wet yengba lakpiriba mayamna asuk amuk saktradi kumtharak pada yararoi power su aigi isai adum sakjari mayamgi pressure da cover sakhalani aduga video amuk thagat pirani amuk sidhabirani tasengna ai kaidaudoino khangde ai haire na sunachade taurise isai se ai to gasira khangre Devyana sumain thagat pire mi se mayam ama le aduga aseng ba kalakar dunadi si je appreciate tawrine ba adubo akoi gi kai hani thabak khara sangba moi kharana adum thagalaga troll to bai tare akoi gi social media da mi singe troll to ba adu yar makhai to bidana ba hajari akoi gi Devyana sei ba isai singdo ai ju matek ti tare adu ai reaction to ge na khanmana maram oraga full ta da bi da thamne ba adum phajana saungani na khalle mayamna yamna pamna ba tare Henjunaha je magi yamna pamna ba mana cover to da yamna pamna ba isai oi aduna ai ngasi mayamgi manakta su mayamgo yingminnagi haina su pujarai aduga Devyana pukning hanthabirse handabigano babok mayam ama leiri adom bunungsibiba mayam ama adom bunungsijaba mayam ama leiri moi khara matam sangba khara na tawbuni habse thamjaraga magi video khari minasi mayam kamdawge habado test tawminasi aina sigi matik se magi Facebook ki post amdagi thengnara hapakpaniko la 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 ahanba okay ai sise ahanbane tarise magi dagi lokthorapane ba sise viral chatkibdo khanghaudre baidi original sakpado mitchida ure yangko ka yalaga khingdharakpado paksare parakle Henjunaha kaubado se kitang semto ko mala thinare masano asi lairo lembi hai bor mane suba video je tele phangi jingje ano upsan gi dore ne sa si sai je magiro si sai je mani sai ro khangre ne tawi je sagale patana
ꯑꯁ ꯄꯩꯁꯥꯒ ꯆꯥꯏꯁꯜꯂꯩꯌꯦ ꯃꯌꯥꯝꯁꯦ ꯊꯤ ꯅꯨꯡꯉꯥꯏꯅꯅꯤ ꯇꯧꯔꯤꯁꯦ Saya tahu. Number 4. Si saya juga anu waktu baru mana satu jam. Ayah ada ujian dia. Ayah ujian lagi ada thami itu. Masak selung laga, rau. Tahu ya ba? Saya sekolah di Moga. Sudah patah udah sampai tahu ngawung ya bisa yang udah. Anak harus jauh. Thank you very much, Namo. Next week I go there. Ay, hindi na panthoibah. Ano ang dalawa yung mana? Number 5. Oh, kamen! Hindi, haupi mo yan eh. Sakit ako eh. Waya balik araw, ang tatanging wari. Kaya mo'y rangay baka, luklabi matang nirami. Luklabi di manado, lumang Sidanina mayam sina era ngasai mayam na tuol to se kalak pa ida nomado ai baneba original du na That's later never security. Asige wari dia pada pos am ta bane sida delivery da berkhande ama original chakta bodo yes Lai de lukha mi mama na bacha mai jiya ye sharoi ngaroi ka thang le kai koi no pani pani mama mi yang thang to mi ne khut ta kan je ka khong pai hai ma chalo ki mana ya he do Henjunaha do astu chumme niru namme niru namme to as tao đây ấy đang thỉnh rất lâu nè Henjunaha le la ko maganda. Sa
Sapogo Kumbandi Lambo Tachillo Tachillo Kari ura ke kana original singer na sakbado adu uiye ba nokte apaje hayya mayam punna video sing na khare video se sungchoi choina nungairam gani na khalle adu aigi oina ihan han bani Henjunaha ji stage performance ta ubuje adu matik phajana se ko aduga hana leiru isai du su yam phajabane mayam yengdu yaw targa di yengbiyo tang tabiyu changa yam phajabane background daga leibudo adu isai do ado sida sei su yam phajana se aina khanda troll dawriba kangbu jina kalak nan dagi koi gi nipi jina tawriba mawong je yamna harau ga tawsida kalam do male buko adugi troll to sung soi dan oram gani na khale Divya busu stage ta babok mayambu stage ta gi babok mayambu penaba seba tawbiyu punchi chupa tawbiyu pungning handa biganu hen thongna happiyu hen pangal lebiyu haibse thamjari ngasi gi oina di video se matang swaida loisinjari aduga ai channel sida nongna changpa targadi subscribe to biramo video se ngai targi like amon tang to biramo asigba ngai video mayam ma pudin lakjage ngasi gi oina di video se matang swaida loisinjari matang video da mu thengnarsi pumnamakna panthoibah namukana khurumjari bye guys pakhang chama siraga nura chama ngai na